आकाशवाणी इम्फाल निंगथौखोंगजम सुनी न पाउ पाजरी अहानबद मरुइब पाउ मणिपुर की वेट लिफ्टर एस विद्यारानी देवीना तास्केन की कॉमनवेल्थ वेट लिफ्टिंग चैंपियनशिप ता लुपागी तकमान लौरे मालेम की मियोइबगी हक कनब नुमित ngasi पांगथोकली चीफ ऑफ डिफेंस स्टाफ जनरल बिपिन रावत अमसुंग महाकी लोइनबी मधुलिका रावत की अरोइब मथौ मंगम ngasi नुंगथिल दिल्ली दा पांगथोकलगनी अमसुंग लेबाग असिदा हौजिक ओइरकलिबा कोविड-19 अमसुंग ओमिक्रॉन वेरिएंट की मतंग हकजल मंत्रालयना यंगसिनख्रे लेबाग असिना कोविड वैक्सीन डोज कोटी 150 यौना कापनबा होनरिङै चेर असिदा अनौब कोरोना वेरिएंट सिंग थोरकले हाइबा असिना अमुकसु नुंगनांगबा पुखले फिबम असिदा अखोइना ताबिरिबा मियामदा हेक याबा मखै अथुबा मतमदा वैक्सीन डोज सुना कापथोकबिनबा अमसुंग अतोपा मियोइसिंग वैक्सीन कापदा मतेंग पांगबिनबा अपील तौजरी लाइसेट असिदगी ngaktoknaba azamba thong ahum asi inbiu face mask upiu foot taru ki social distancing thambiu maimit amadi khutsa sengna hamdokpiu covid-19 ga mari leinaba e pausing gi damak national helpline number sing 01123978046 amasung 1075 ta aduga manipur gi helpline number 038524116668 amasung 180034538118 ta phone tawbiu hauzik mapungoiba pau manipur gi weight lifter s vidyarani devina uzbekistan gi taskend da chathariba commonwealth weight lifting championship ta lupagi ta kaman lore championship asida s vidyarani nangarang punna keji sama marputrani panthangatuna lupagi ta kamana si laukibani मालेम की ओइना मियोइबगी हक कनबा नुमित इंटरनेशनल ह्यूमन राइट्स डे पांगथोकली सही खुदिंगी दिसंबर 10 असि मियोइबगी हक कनबा नुमित पांगथोकतुना लागली इंग्लिशिंग मा 1994 दा यूनाइटेड नेशंस ना यूनिवर्सल डिक्लेरेशन ऑफ ह्यूमन राइट्स का मरी लेना इंग्लिशिंग मा 1950 दगी हौरगा लेप्तना नुमित असि पालन तौरकली नुमित असना लाकपदा ऑल मणिपुर यूनाइटेड क्लब्स ऑर्गेनाइजेशन अमुको अमदी अतै मियोइबगी हक कनबा लुप कयाना मियोइबगी हकपु इकाई खुमनबगी तंगाई फदबसिंग अदु नौहौना फोंगदोरकली नुमित असिगा मरी लेना नेशनल ह्यूमन राइट्स कमीशन की चेयरपर्सन जस्टिस अरुण मिश्राना माकी पाउजेल अमदा हाई मिपुम खुदिमकना मसा मसा की हक मपुंग फाना फंगजनबगी तांजा अमा नुमित असिना पीरी मरमदुना मिपुम खुदिमक अमत ओइबगी वाखलोंदा हक असिगी मरबना मिपुम खुदिमकना ममुताना खंगबगी तंगाई फदबलई मणिपुर पुन्ना मियोई लाख 12,550 कोविड-19 पॉजिटिव ओइबगी मनुंगदा मियोई लाख 12,3,350 नाबा फखरे नाबा फबगी चांग सादा 49.5 हौजिक एक्टिव केस 358 खक्तंगाइरे राज्य की हक्सेल विभाग न ngarang numidang wairam thokpa cherol amada hai haukiba pung 12 da punna sample 1,150 test tobagi manungda nongna miyoy 15 covid-19 positive oiki positive oibagi chang sada 1.8 ni haukiba numit nini humni asida laichet asina maram oiduna miyoy amata laikidabagi paw leite amaromda Thawbal jila da haukiba numit kharani asida covid-19 positive oibagi chang singtha ningai oina hantharaktuna hauzik active case mari khaktangaire maragasida Manipur dangarang fawda COVID vaccine dose lakh 12,000 kapkhare masigi manungda anba dose oina vaccine dose lakh 12,000 amasung anishuba dose na lakh 8,000 kapkhare Kendra gi commerce amasung industries mantri Piyush Goyal na hairi awang nongpung labda masi rubber puthokpada achawba hab ama oiragani video conferencing gi kuthang dangarang pangthokiba Destination Tripura Investment Summit wangang bada Sri Goyal na hai Kendra Sarkar na awang nongpok lamnamda punna lam hektar lakh anida rubber pambi thana na thaurang tawri mang na hai masigi manungda Tripura na lam hektar kuntra da rubber pambi thana na thaurang tawbaga loina na awang nongpok lamdamda rubber puthokpada Tripura na ani shuba rajya oiragadawri Nagaland gi Mon jila da oting da handakta security force ni micham sing hat kibagi thawdok adubu yaning da ba phongdok tuna North Students Organization ne sona sinduna ngarang awang nongpok lamdamda khongjang kaya jangsinkhre mafam kaya da thawdok adubu yaning da ba phongdok tuna dharna kaya jangsinkhi Nesogi makok tungba luchingba amana hai handakta security gi miyoina oting da micham kaya hat kiba adu yamna laibak thibani maramaduna
London masumda sanariba Armed Forces Special Powers Act asi lawthokpagi tangai phadaba lei. Tabiriba pawasi Akashwani Imphal dagini. Chief of Defence Staff General Bipin Rawat amasung mahaki loinabi Madhulika Rawat ki aroiba mathong mangam ngasi nungthil Brar Square Crematorium da Delhi da pangthoklagani. Pradhan Mantri Narendra Modi, Ngaksel Mantri Rajnath Singh amasung National Security Advisor Ajit Doval na laikhidraba Chief of Defence Staff amasung helicopter kaibada laikhidraba miyoi singi mafamda laikatuna ikai khumnabu utki. Laikhidraba miyoi singi haksang Indian Air Force ki aeroplane amana Sulurdagi Palam Air Base tangarang purakre. Ngaksel Mantri Rajnath Singh na laikhidraba General Bipin Rawat amasung Armed Forces ki personnel singi imung manunggasu unaki. General Bipin Rawat ki mafamda ikai khumnabu utuna miyam na ngasi yupung 13 dagi laikatpagi thawram pangthoki. General Bipin Rawat na laikhidaba dalaibak asigi luchingba kayana lepa laitana ikai khumnabu ulakli. Jal Shakti Mantri Gajendra Singh Shekhawat na hairi laibak asigi oina hauzik phawbada rajya amasung union territory singda Jal Shakti Kendra Satret Humputra Taruk lingkhatle Sri Shekhawat na hai Jal Shakti campaign ki sarukam oina rajya sarkar singna makoi ki district headquarters singda Jal Shakti Kendra Singh hangdok pinanaba haijarakpadagi Kendra Singh asi lingkhatpani. Jal Shakti Kendra Singh asigi mapungba pandamdi ising ningthina yokshinduna thamba haibasini. Rajya amasung union territory singda COVID ki anoba variant Omicron sandorogliba amasung COVID-19 ki matangda Kendra na hongno ningsinkhre. COVID ki chanakanglon ngangna chatpa, tika thadokpa, test, track, treat haiba thawrang manga asi COVID amasung masigi variant singdagi ngakthoknaba tangai fadaba thawrang sing adu na hongno miphamadura khanaki. Miphamadura Kendra gi Haksal Secretary Rajesh Bhushan na testing tobagi thabak hena kankhat hanbaga loinana layong sing atuba matamda khangdoknaba pautak piki. Miphamadura rajya amasung union territory singda jela khudingmakta RT-PCR test ki kudong chaba lehenaba pautak piki. Sri Rajesh Bhushan na COVID-19 gi layengbada sijinnanaba maroiba hidak nipan rajya singna marang kaina thamnaba pautak piki. Masigi mathakta Har Ghar Dastak campaign da ahenba mideng changbaga loinana COVID-19 vaccine kapagi thabak khumbang yangsil hanaba pautak piki. Laibak asigi oina hauzik phawbada COVID vaccine dose koti 138 hena kapkre. Haksel Mantraloy na hai ngarang midang pung 8 phawbada COVID vaccine dose lakh 68 hena kapki. Mantraloy asina hai ahanba dose ki oina hauzik phawbada koti marphu lakh 33 hena tika kapkre aduga anishuba dose ki oina COVID vaccine dose koti yangkhai lakh 35 hena kapkre. Lok Sabha nangasi Narcotic Drugs and Psychotropic Substances Amendment Bill 2012 puthokhtuna sabada khanabaga loinana pass togadawri. Bill asi Selthum Mantri Nirmala Sitharaman sabada puthokani. Sangsad ki sabha animang nangasi private member business ki matangda khanagani. Loisilakpada COVID-19 dagi ngakthoknaba vaccine kapthokpa, face mask uppa, foot taruk lapnana leiba khutsa amadi mai mit tarutanana thamba haiba asamba thongsing asi ngangna chatpinaba amukhana ningsingjari. Aroibada maroiba pau amuk. Manipur ki weightlifter S Bidyarani Devina Tashkent ki Commonwealth Weightlifting Championship ta lupa gi takaman laure. Malem gi myoibagi hakkan banumit ngasi pangthokle. Chief of Defence Staff General Bipin Rawat amasung mahaki loinabi Madhulika Rawat ki aroiba mathong mangam ngasi nungthil Delhi da pangthoklagani. Amasung leibaga sida hauzik oirakliba COVID-19 amasung Omicron variant ki matangda Haksel Mantraloy na yengsinkre. Paulo Jare.